ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯨꯔ ꯍꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯁ ꯇꯧꯕꯤꯔꯤ ꯑꯃꯗꯤ ꯀꯦꯁ ꯑꯁꯤꯗ ꯑꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯁꯦꯅꯤꯇꯔꯤ ꯂꯦꯇꯤꯟꯒꯤ ꯐꯣꯇꯣ ꯌꯨꯝꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯄꯤꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯉꯥꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯊꯥ 3 ꯑꯁꯤ ꯂꯩꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯉꯥꯏꯒꯤꯗꯃꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯑꯃ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯕ ꯀ꯭ꯔꯦꯗꯤꯠ ꯑꯃ ꯂꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯀꯔꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯏ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯛꯅ ꯇꯧꯖꯒꯅꯤ ꯍꯥꯏꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯉꯣꯟꯗ ꯁꯤꯟꯅꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯒꯦꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯖꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯅ ꯇꯥꯔꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ MLA ꯑꯃꯗꯤ ꯑꯃꯨꯛꯀꯣꯛꯅ ꯈꯨꯠꯁꯝꯅꯕꯤꯔꯒ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯁꯦꯝꯂꯤꯕ JC ꯀꯃꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ ꯑꯩꯍꯥꯛꯅ ꯁꯨꯝ ꯄꯥꯎ ꯂꯧꯖꯕꯗ ꯃꯁꯤꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯐꯤꯕꯝ ꯆꯥꯗꯅ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯂꯩꯕ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯃꯁꯤꯒꯤꯗꯃꯛ MLA ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯅ ꯁꯤꯟꯕꯤꯗꯨꯅ ꯃꯔꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯍꯜꯂꯥꯗ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯂꯩꯔꯤꯕ ꯃꯍꯜꯂꯥꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯄꯨꯟꯁꯤꯜꯂꯒ JC ꯑꯃ ꯁꯦꯝꯕꯤꯅꯉꯥꯏꯒꯤꯗꯃꯛꯇ MLA ꯑꯃꯗꯤ ꯑꯃꯨꯛꯀꯣꯛꯀꯤ ꯃꯥꯏꯀꯩꯗ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯖꯗꯕ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯂꯣꯏꯅ ꯐꯥꯎꯅꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯌꯨꯝꯐꯝ ꯑꯃꯗꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯝ ꯆꯥꯗꯦ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯀꯔꯝꯍꯥꯏꯅ ꯍꯜꯂꯒ ꯑꯃꯨꯛꯀ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ MLA ꯑꯃꯗꯤ ꯑꯃꯨꯛꯀꯣꯛꯅ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯆꯤꯡꯁꯤꯟꯕꯤꯔꯛꯂꯒ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡꯁꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯈꯤꯕ ꯇꯥꯡ 4ꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯆꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛ ꯅꯨꯔ ꯍꯁꯟꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯑꯩ ꯑꯃꯗꯤ ꯄꯥꯔꯦꯡ ꯑꯩꯈꯣꯏ 2-3ꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯁ꯭ꯀ꯭ꯔꯤꯞꯇ ꯏꯔꯒ ꯊꯝꯃꯝꯕꯒ ꯂꯣꯏꯅꯅ ꯄꯥꯊꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯈꯨꯝꯍꯟꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯃꯨꯛꯀꯣꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ CSOꯁꯤꯡꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ leriba relief camp mafam asi yamna chade maram aduna masigidamak mafam chaba jaga amada MLA amadi YSO ani gina amadi akhoi amuko sing punbiraga mafam chaba amada sinbina gi damakta hanna ayani hai Assalamualaikum. Mayam bili ba tabi ba makta
उबीरीब ताबी खुद इकाई खुद चुपचरी अखोई खेत्री बेंगुल अवा थोखिब तांगानी थोखिब इहौबदुदा अखोई करमना थोखिबनो नूर हसन हाइब नुपासिना इडेट अखोईगीदमक सिंगी थुगाइबनी अदुगी पुरुप परमानेंट पीबा ngamgani करमना पीगदगे हाइब मान कोर्ट केस तौरी हाइब आइदे खेत्री पांगन अदुगी नुपा अदुगी आई निहुदा मने मफम अदु सिंग खादी जुम फना साब नुपा दु कनानो आइनी अदुगी मतलब जुम थुगाइब नुपा से कनान मोई गिदम अखोई लोग थुगाइ कनानो थोजबाय मान नै करिगिदमक मान हाना अखोईगीदमक कइदबगी अखोईगीदमक एडवांस होय मान नमद्रबा नमद्रे हाइबिद्रगा मान ngamgani हारगा कई अखोई खंगन देबी खंगौदबे थुगाइरगा सिबाई तिम खर लाखी सिबाई दु अखोईना सोरोक चलगा अखोईना मंगाखी गाखी दु फजब वाही अहुमना हाइरम्मी करमना हाइरम्बगे हाइबदे नखोईगी कोटना नोइना हजिकी नोइगी डीसी बु अयाबा बिहल्लो अखोई हल्लो हाइबमा अदुगा नखोईगी केंद्र की एमएलए बु हल्हल्लु हाइबा अमा अदुगा कोर्ट के चेप पुथोरउ हाइबस माना सिएलिबो नुपाना कोर्ट के चेप पुथोगा उतपा ngamde अखोईगी मांग लेपा ngamde कोर्ट के चेदो छिलै मा थेंगमा ngamde कोर्ट के तो सेदा सासिनरमी मागी पॉलिटिक्स से अखोईगी चिंगी थुगाइबा अखोईगी केंद्र की एमएलए द माइथीबा पीनबैदमक्ता माना सिनबा प्रोग्राम नि हाइबसे हाइसिनबा नते खेत्री पांगल अमा होइना आइना हाइजरी आई खेत्री पांगल अमा होइना चिंगदुगी खेत्री आवाज चिंगी पांगल अमा होइना म्यूसिलगा मयाम उबीरी बताबी खबोय सेंग हाइजरी आइगे इमिंग इस्लाम दिन कौजै अदुना होजि लैबिदि खुदिमना तमो इंद्रजितकी आइगे मागे मफमदा हाना हाइखै चलगा म हाइजरबै मतमदा माना असुम वाइ फजबा मनि सुम हाइरखि बखोइ चलिबसे मसक नाइबा चिंगी मसक नाइबा सिंग चलि मरु ओइबा सिंग चलि चलबगी तुंगदा मान हाइरखि महाकना हाइबिरखि नखोइ ओकिल मनिओ ओकिलदुगी पैसा चंगा थो आइनो लोइना पुथोरकनी सिदी स्टेट की नते सेंट्रल गिनी अदु तारगी दाइना ngakpo ngamoi maramdi नखोइगी लेफम चाफम माइना पामियाम न कब लाउरगा आइना येंगबर ngamनु मी दो आइना ते मी लाइनिंग दा आइदि मी न वाना कत लाउ चेनबदा आइना मी कबरा ता दब मी दो आइना ते अपुनबगी मीनी मियामगी केंद्रगी मियाम मी लोइ लाइबनि नाइ सेमगनि लेहनगनि मफम नैगनि खुंदा लेता गनि करिगम केस थिंगलो थिंगे मतम गमौदब तारगदि आइना खुंदा लेता गनि खुंदा लेता हनगनि हारगा अदु हारम नमिसिदे अखोइ थोलखरे मोइगी ग्रुप सेना हारिबा को सेक्रेटरी से हारिबा सुमना चलोइसी नुर हसन हाइसिना तौबिरगे हाइबिसिना मागी न माना तौबैसे लोइमक सि यारबदुना खुदम मोइना मागी मफमदे एमएलए साके मफमदे चंगिद्रे मतुंग माना थोखलेबा अमांगा ता खुदिमक से आइगी जुम कारिबा मसों आई साइसु कोइ चाइ चाइलेबसे अफबत मन समान नुर हसन हाइबा नुपासना लोइमक दिसलो पुगदमी आई जुम बिबिगिदमी आइगी खुदिमक माना लोइमक से अमांगा ता खुदिमक माना लोइनो सिंगिदमी हाइबसे आई खेत्री पांगल अवासिंगी मिहुरा मोइना अगर माई मफमदा खुदिमक निगम खुदिमक हाइदोकजरी हाइजरी खुदिमक ताइबीबो बीरी खुदिमकना मतेंग पांगबियो सजोक पीनबियो चानबियो नुसिबियो मफम मसिदे गासिंगा खुंदारप नते मा निथौ नत्र करिगे माना निथौ सारि निथौ लेई माई मतकता मादा निथौ सिदे तौन हाबी हम तो मसार हाइरमदा इंद्रजित नतना करि कना ममगी मतेंग नोइ खुनगन मंगमोय हाइरमी मागी दमकता मागी अखोई केंद्र की एमएलए लेने माना कई एमएलए सागनी एमएलए की दमकता लान सुरे लेते मिtai पांगल में सुन ट्राइबल अहुम खुंदामिनरी में अखोई केंद्र एमएलए तौर लौरिबा थौदांग सिदा आई ओइनदि अचुमबनी ने लौइ माना ngमनी हारि करी यमदि ngमदबदुगा अखोई चिंग पांगनगी खुनपुन मुथाइ रे मा वानिगे हाइबिरप यात्रा ngमरो है अदुगा मखा ताना मक्सवाइजन नेमदि इलेक्टेड अमसुं कमिटी कि अखोई मरकत अखोई राजनीति पॉलिटिक्स याउबि छिंग याउबि दबिदा अखोई लेरिबा संस्थान खुदिमा अमुक अमसुं अखोई लेरिबा आमसु खुदिमा संस्थान खुदिमा नमतेंग पांबिरगे मेले खजाउना खुसमनबिर अखोई लेरिबा केम असे अथुबदा खरा मरम चाबा फजबा म सिनबियु यामना वाना तारकुंग असिबु अखोई केंद्रगी लेबिरे मेले सामना अमसुं संस्थान खुदिमा अखोई मतेंग पांबिरु खुदिमा पांबियु मरम चाबा म पुथोपिरा थंबियु चानबियु नुसिबियु लौखटपियु हाइबगा हाइजरी खेत्री की पांगलम होइना मसु आवासिंग की पांगलम होइना हाइजे थोप हाइजरी तंबियु मसु नुसिबियु अखोई आवासिंग वाने खुंदादना जे कांगु हम चारे कांगु हम चादे तुम बोइसा दो तौरिसे अखोई की एमएलए साहबना इरु जफम लेतब को गेत्री मरम चादे अदु अखोई एमएलए साहबका मसुं अमुको लेबिरबा ओराइ खन खुदिंग मंग मियंग म थंबिरगा फबा मफम म छिनबियु हाइजबग लोइना खेत्री पांगलम होइना मसु आवासिंग मुस्लिम पांगलम होइना मफम से हाइजे